India Maroi Bapau, Siroi Festival Gakan Macheksin Taurang Lokatle, Kihanna Honarakpa, Hunasani, Miam Namipai Biganu Haina, Manipuri Chief Secretary Prasan Kumar Singna, Haikre. Amadi, BDF ki demand pitokna makoi bu hanagum mathau tohan biu haina kumbi SC ki red zone area da lariba kunja singna kungdang sangsin kre Krumzari ISTV ki Manipuri pau meeting tabriba singbu taram nokchari pau sandong na pizari Siroi Festival Gakan ba Jackson Taurang Lokatle ki hanna bhonarakpa Hunasani Miam Namipai Biganu Punna Saruk Yaminasi Haina Manipur ki Chief Secretary Prasan Kumar Singh Haikre Manipur Fire Service ki Tauramama Sarukya ba Lakibada Paume Singh Hangba Wahangi Paukhumda Chief Secretary Prasan Kumar Singh na Makataraduna Siroi Festival asi Lamdamasda Laiminari ba community khudingi kumhai amani kumhai asi Punna Saruk Yaminagadaba kumhai amani chahi anirom yamna laibak thiba awaba mikup amada Minarure adubu kumayasina awaba singbu kautok pinaraga sarukya minasi kanagumba kharana masida ayet papi na baki hanab honarakpa Hunasani adubu hiramasiga mari lainana sengdok na rakhiba laikre loinana security review meeting sukarak pangthokpa laire DGP masasu ukrulda chatlaga mafam adugi security ki fibam yengsinkiba laikre security ki cheksin thaurangsu ahenba force thamlaga lokhatle miyamna mipaibiganu kumai asida punasaruk yaminasi haike Everything is in place. There is no need for anybody. This is the festival where I urge the entire population of the state to participate. It's a good time. We have all been through a very sad period in the last 2 years. This is the first time that a festival of this scale is being done. And I would urge everybody to fully, wholeheartedly participate and enjoy the festivities in the spirit of oneness and unity. That is some unknown group, there is some mischief. Or after that, a lot of clarifications have come. And adequate arrangement, there is no need for any kind of fear. People can go happily and enjoy their stay in the festival. Nothing untoward is going to happen. You see, these mischiefs keep on happening. But then, good that clarifications have come. But I just urge people to not spread these kind of rumors also. These are mostly, unfounded. They just are meant to generate panic. But adequate care has been taken for a very peaceful and a very joyful festival. BDF Singna Kulai Tadoki Basi Red John the Lariba Pombi Kokamadi Chandol Pokpigi Miam Ahing Tumangamlaroi Sikro Haribra can bigi Hairabadi BDF Kidiman Sing Pebiduna Makoi Buhana Gumatohon Bio Haina Kumbi Esigi Red John area the Lariba Kunja Singna Kungjang Sangsen Cray Napa Tanjing Ahaluf Kuki Singna Mai Tadok Piki Badagi Nasi Fauba Hanjin Bayadana Lariba Asiga Hek Kuntangana Chingi Kul Kayaga Yam Nakna Lariba Pombi Kokamadi Chandol Pokpida Irangasi Horak Padagi Ngasi fauba kunja sing bungak tuna mathau tawramba BDF personnel sing kulai thadok tuna camp tagi thoknarakpada masing yamlaba ima maira paibi singna chatanaba hairabasu lengak na makhoi ki dabi pidriba fauba mathau tawraroi haiduna camp thadok tuna chanakre makhata nasu chaidel mangjing lengang tabi koizuman tabi thobal tabi chaidel ahalluki ima singna chaidel mangjing kaichalda wakat khongjang sangsinki BDF personnel sing aduna camp thadokuna chatkiba aduda penadraba miyamna khunja singi thawaidi BDF ni BDF kulai thadokpa yaroi border gi thawaidi BDF ni haiba kholau kaya lauke Kongjang aduda sarukya kibi pombikok chandol pokpi trail lengang tabigi maira paibi club ki luching bising na phongdok na rakhibada BDF icha singa sina irang hek haurakibadagi ngakpi sen biduna lakibane BDF su ate state security force singa chap manana pungkun mari chupna mathau tawribani BDF icha singbu imung manunggi macha masu leiribani makhoina taliba demand sing asi yamna maram chabani haina mama singna lawi athubada lengak na BDF ki demand pithok piduna mausagum ngak tuna mathau tawhan biu region oiriba area asida hauzik yumda hanjilak tuna kunda laita duna leiriba miyam amuk mipaiba pok tuna yum thadok tuna chatna bagi fibam lakpa yai BDF singna kulai thadok tuna changsiliba khongjang asi athubada lengak na yingsin biduna hanagum mathau tawhan biduna khungang asi ingna chikna mipaiba yaudana kunda laita hanbiu haiki Ngakuna lejariba BDF ki isa singbu cha singina khulai thadokhi ba haibse akhoi gi pomkhok paja singi amna laibak thibani moina taleba demand singi akhoina tajaba matam dasu moina taleb se thoina kaida braina khali masi sarkar na miyeng chinchen binaga akhoi gi awaba sibu ngakpi na bagi damakta sarkar da haijari duty di BDF commando IRB singa chap mana 24 hour duty to minai aduga moi gi phangpham thokpa daita di phangan bidaba sumba mayam sina isa singina
kano tawbani masi sarkar na ngasi governor na phajana yengsinbiduna akhoi gi area sida khungak tuna lejeri ba isa singbo khulai thadok na thabak tagi pothagi bhaibe se akhoi mera paibi khunja sida lehiba praja singe khwai digi laibak thiba thogdogni masibu thaukiba megi tang ahum dagi thengnari ba lan sida awa ba theng puduna isa singina akhoi ngak pidana leraga ngasi moina khulai thadok ki ba je akhoi di ahing tumba ngamde akhoi siro hari bra sarkar na akhoi happy gi haraga na pulo happy ro kanbi gi harai budi bidi isa singji मोइन तालिब डिमांड सिंगी पिबि हाइना इन सरकार दा हाइजरी सांगबा मतम से ngaga leiraga ngasi makoine sakkiba taragadi aikoi gi lankhong oiriba mafam se aikoi leiriba praja mayam se kamaina leigadage haiba se yaning dabadagi ngasi di aikoi gi press ki thongda aikoi na haijari lamdam masibu nungsibidana aikoi gi asuk sangaba sahi ani sup na wara aba mafam masida leiriba bidya personnel ching sibo aikoi gi makoi gi yanaba ma purak pirakanda ngasi aikoi gi lanban ching ase ngakna na bogona bada state sarkar na ayaba du pibiraga yanaba ma atupa matam da pubiraktana makoi hanagum thabak tawhanbiu haiba wafam se laikai manga gi mera paibi amadi club mayam pullakanda press ki maitongda sarkar gi puning singsinjari lala je ho pade ko khungang chandon popi hare bu khulasi asumati yum thadoga yam wana chelaga leirurabani adu leiru state forcing sina lakiraga khungang ji ngak padagi haitare ko yum jida hanjalaga aijabani aduna karimba हारिबा सिरिनाव सिंसे ना अखै आमदाम तौरगा हादो चखरगदि लेरिबा इमाय बेनसिजु जलगा लेबसे मुका नहोना ना अखै इन थादो चटपगी मोंग द लाकदोरे मरमसिना अखै लेरिबा सरकारना नि चंगिरगा बिजेप सिंह सिरिनाव सिंह खनबिरगा लेरिबा खुंगसिगी प्रजा जी खनबिरगा यारगदि बिजेप सिंह की तौन थोब थबक सिंदो लखतुनबा हाना खनजगी मोई लेबगी स्टेट फोर्स लेबगी अखोई लेब युमदा हंजलागा लेब ngamjabane adu moi chakhragan da ngasi dagi chakre moi chakhiba matamda akhoi je ai ngasi ahing je kamaina toraga akhoi je leigadoino akhoi na leiba jaga se red zone ne red zone area sida hujik maitai daba jaga se akhoi gi chandon bokpi haba khunjina loire maitai tariba jaga se chingkhong da akhoi na leibani na moina mathakta leibani na akhoi di hujik se leiba je ngasi ahing je dagi leiba se ngamjaroi yaraga di mari leinabana bidem na taliba demand je यारगदी मतेंग पांगबीदुना एरियास ददी लेरिबा बीडीएफ ओसनो स्टेट फोर्स की ओइबा कनोसे थादोक पिगनो खोइदी हंजलागा लेबिसे लेबा ngamjaroi Manipur Fire Service matamga chunaba mongda disaster thengnaba fire fighting equipment thamnaba hotnari haina Chief Secretary Prasan Kumar Singh na hairi wafamasi Manipur gi Chief Secretary Prasan Kumar Singh na Manipur Fire Service na miyam da piriba service henamapung fana piba ngamnaba water mist fire fighting unit yauna motorcycle tara amasung rescue equipment galoinana liter lising taruk ki capacity oiba water bowser mari district singda thamnaba flag off tauba amasung training conference hall amadi fire prevention wing office hangdokpaga marilena phungdokhibani thauramase Manipur lenga ki commissioner home and Ashok Kumar joint secretary home Dr. M. Beto Singh amasung director Manipur Fire Service L. Nabachandra Su Sarukia ke Chief Secretary Prasan Kumar Singh na makataraduna khongthang asi Fire Service Department na paikhatpa anoba initiative amane masina department asina miyam da piriba service hena yohanba ngamhalagani khongthang asina Churachandpur Kangpokpi Senapati More Jiribam Chandel Bisnupur Thawbal amasung Imphal gi Fire Service ke leriba substation singda thamlaga state asigi district khuding cover tauba ngamhalagani atai forcinga yengnabada Fire Service Department asibu ikhang khangbi daba oina tauri adubu department asina piriba service asi yamna maru oi disaster thoklakpada miyamgi punsi amasung lanthum kanbada department asina yamna maru oiba thodang lauragalakli ngasi hangdokliba conference hall amasung training center asina Fire Service ki personnel singda matam-matamgi training piba ngamlagani haiki Chief Secretary Namakha Taraduna Imphal Manungi Lambi Khudong Chadriba asi athubada solve taunanaba thabak hokre laikai gi leirak yauna kilometer chamanga ga yankairom rigid pavement thabagi thabak hokre sahi ani gi manungda mapung fana thabak sing loislagani masina Fire Service yauna lambi gi thengnariba khudong chadaba kokhalagani Fire Service ke athubada drone thamnaba thabak su paikale haiki
The districts covered are Churachandpur, Kangpokpi, Senapati, More, Jiribam, Chandel, Bishnupur, Thawbal and Imphal. So you can see that it's all over. The best part about the fire service is that unlike police, we sometimes tend to forget their human service. They are the ones who actually come out when a disaster breaks out and they risk their lives on the spot to preserve property and protect civilians. So hats off to the fire service led by a very able director. And I also see that they have made a very nice center here, a training center for 60 people, which will again go a long way in training the fire service personnel for better service to the population of the state. Central Agricultural University की मखादा लैबा मिजोरम की College of Horticulture थेंगजोल की नौना साबा Administrative कम Academic and Transit Building amadi Nagaland की जालुकी की College of Veterinary Sciences and Animal Husbandry की नौना साबा Administrative कम Academic Block मफम अनिमक्ता Union Minister of Sibaraj Singh Chauhana चतुना संगाख्रे संगाबगी थौरम अदुदा मिजोरम की Governor General Dr. B.K. Singh, Chief Minister Laldu Homa, CAU Imphal की BC Dr. Anupam Misra, Mizoram की Horticulture Minister Franklin L. Khobung, Joint Secretary Government of India Dr. Sunil Dolina, Sarukya की बगल हुई CAU Imphal की College of Food Technology Lampel Pat के KI Din, Faculty Members amadi Staff Singsu online की खुथांगदा मफम अनिमक की संगाबगी थौरमदा Sarukya की हाइरी High Justice D. Krishna Kumar na Luchingduna, Bishnupur District ke Manung Channel Riba, Moirang Kunau, Maning Lekai de Labor Relief Camp ki Fibam Yangsin Cray, Kongsareduda High Court of Manipur ki Justice Ahantem Bimol, Justice A. Guneswar Sharma, Masalsa ke Executive Chairman High Court of Manipur ki Registrar General Alek Muiva, Member Secretary Masalsa High Court Bar Association ki President, All Manipur Bar Association ki President, DLSA Bishnupur ki Chairperson Amadi Atay Official Kyasu Sarukya ke Kongsada duda mafam aduda lairiba IDP singa unaduna makhoi gi mathau taba relief materials sana khotnabagi polam sing amadi firol singsu mating pangki High Court of Manipur amadi Directorate of Health Services Manipur ga khutsamnaduna Bishnupur gi CMO yauna free medical camp amasu pangthokki Thauramga mari lenina Justice Ahantem Bimolna lising ani kulhumdoi horakpadagi judges judicial officers amadi advocates singna makhoi masa masagi angamba senfam khara khaigat naraga lanjana tuna leiriba singda angamba mating pangduna lakpani loinana free medical camp kaya amasu pangthoktuna lakli Relief camp singda chatuna IDP singna thengnariba khudong sadaba kayagi paudamsu khomjinduna lakli Hauzik Supreme Court ki Chief Justice of India oiriba Supreme Court की Justice B.R. Gavaina, National Legal Services Authority की Executive Chairman ओइरिंगैदा Supreme Court की Senior Judges मरीग पुना मणिपुरदा हंदक चही की मार्च की टांग कुनिथोई दलाक्तुना अमदी महाक की पाउताक मतुंग इना स्टेट सिन बथुंगना Relief Camp सिंगदा Mega Health Camp अमसु पांगथोखी बगलोइनना Legal Aid सु पिखी मखा तानसु स्टेट असे दलैरिबा IDP पुनमकिदमक असिगुंबा खोंगथांग असे पाइखतखीगनी हाइकी कोई रिलीफ कैंप से नोंग लोबक चटना कंटिन्यूसली लोना रिलीफ मेटेरियल कोई मतलब खर पांगनब मेडिकल की कैंप तौदना स्पेशल लीगल एड तौदना अखोना यारिमखै मोय अवाबसे खर मतलब पांगनब कैंपेन लापनी मैम इंटरेक्शन तौरे अखोई डिस्ट्रिक्ट एडमिनिस्ट्रेशन मेडिकल टीम मैम पुनजनरगा अखोना मोय अवाटप हिदाकसिंग अखोना यारिंगै अखोई मतलब पांगनब होनरकनी अदुगा अखोइनसु डिस्प्लेस पीपल सिंगसिदे मखोइगी अवाटपा एसेंशियल ओइबा तंगाइ फदबा मयामदसु अखोइना अखोइगी PLBs अखोइगी एवरी केम खुदिंगी थमी मखोइदिगी लौरगा अखोइना पांगनबा मतेंग तौजगनी पाउगी मरक्थन नतन ब्रेक अमतंग नोमिनसे Power Chemistry, NEET, Kashampat Laymajang Lekai, Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
In 2024, Comet School produced first position holder. With first position. My name is Shreya Karakam and I secured first position to question exam 2025. With 11 position holders. And 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. These tools have made learning more effective. Digital Led by highly advanced faculty, our students don't just study, they understand, apply, and excel. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lobi. Novochem Health Care gi original Lipsa 5G na adom gi liver buswan badai ngakthon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novochem Health Care na sajaba original Lipsa 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon Breakitung na taram nok chori makhataba pau pizari YK College Wangzingi Internet Quality Assurance Cell amadi Environment Club nasu leibak asigi mafam kyada pangthokna bagum National Endangered Species Day gi thoram ngasi Wildlife Conservation Finance Investing in People and Planet haiba thim galunana college asigi multipurpose hall da pangthokre haudokpagi thoramda college asigi principal Professor Khundrakpam Jugindro Department of Physics ki head Associate Professor Okram Binoy Kumar Department of English ki Head Assistant Professor Bukhrambam Somarendra Amadi Environment Club ki convener Dr. Ningthauzam Sobarani Susarukia ke Dr. Hawizam Boni Singh Toparjit Singh Seram Amadi P. Somarendra Singh na Resource Person Singh Oina Wangang ke YK College ke Environment Club ki convener Dr. Ningthauzam Sobarani na Environment Physical amasung Biological Fibam honglakpagi matung ina malem asidagi pambi amadi jiba kaya mangkre adubu hauzikti nature gi oiba thoidokpa maram irei leitana tanglaba species kaya ama mangsilakpa amasung mangbayabagi mipaiba faurakpa leibana ngasi gi thoramasi yamna maru oi haike Previous sida lairiba jiba panna kudimakse sigiba yawi extinct tawgiba yawi due to magi physical amasung biological condition of the environment se hongokoi matungina masiti according to the law of nature gi matungina tawjabaneba adubo hojik ki oina current rate species ki extinct tawgiba mutkiba ki sang se yam wangeba maram aduna akoi gi hojik se great concern amo areba kai na habada sumain tawduna mang dawba mutki dawba jiba panba endangered species singa se risk of extinction sidagi kan bahada se akoi miyobagi thogdang responsibility ama laeba ko haiba sigi national endangered species day se ahamada David Robinson ama suma ko endangered species coalition haidana 2006 ka sigi day se thogdokieba ko Lining thau tokpa thogaluf ki pautak loi oirambata natana masak daiba puya nenaloi amasu oiramba hongneng sungbam sandrakala maitei kongba khetri lekai da leibana tha sigi nepal da lekhidabada lining thau tokpa thogaluf na awaba phongdokre luploi singna layo krabagi thawaina taibang mapugi lekolda ingna chikna lekhinaba thongni bagal wenana ikai khumnaba utki losilak padamari bapau amukana pizari Siroi Festival gi akanba Jackson Taurang Lokatle gi hanna bohonarakpa hongna sani miyamna mipai biganu haina Manipur gi Chief Secretary Prasan Kumar Singh na haikre amade BDF ki demand pitoktuna makoi buhanagum mathau tohon biu haina kumbi SC gi red zone area da laiba kunja Singh na khungtam sangsengkre Hauzi Pago na dia Sibina Sandok to Manipuri Pao Matang Solution Jare, Viding Tabiri Bupum Namako, Amuka Hana, Kumjari.